Wakhal thamoi anina karambagi maikaina achumba oi lepkadawriba. Ningsinglai mikupsida mamagi wahi parengdu maso. Ningol haibasidi magi mapuruibagi yumsina asengmani. Imagi ibungo hojikti magi haiba khudingmak nangna oirabani. Aduna magi awanungai khudingmak nang haiba nangse yaudaba yararoidabani. Gyan tawko imause kitada mabukning nungshikini. Anganga oibaga matang matam chadana mabu yumsida puraklabaso mana yumsikide amata ngairaba yumburimbi haibado oheugadauribani. Imaubu miraibiganuko imagi thoiba. Mangal ngahak mangluraba tungda sawrama sangna honthai. Lamlanbini khalluba ngamde. Mikupsida wakhal thamoi anigi landuso thamoina mai pakre. Mangal jangsinduna nupidubo masanomduna hodoknaba tawi. Adubu masadu thenglubada mai hauduna sarami. Mangal nupidubo hana tapna hodokpi. Lingjel, se tabro. Lingjel so handakti mamito yam pangningdana pangduna nupaduda yinglai. Numitarabo da. Mangal sungasidi pingkate tapna do makhumi. Numidang tasalabani. Ado nang hipo hagot kano. Ay ising aying baga pi amon baga lorake. Lingjel so hagatuna monda ngakatuna hipoy pamboy tawi. Tasing na kaya haining haraw buso poktrabani. Mabuktuso nahaba na loire. Aduk akhang kanbi oibay khang laba haiduni. Mangal so ising kara bol da haplaga fi amon baduga bodo na lai. Famungduda maso famtaduna fi do ising duda luplaga nupidugi maraiba mamayda tapna nanthokpi. Nasangamdradi aynguna ngasay na haiba yadro nangbo. Lingjel wangangde tumin mapuroibabu mitkupta yingjay. Mangal so nupidubo panakuina ising duna napthokpi loiraduna. Ngasigi kay chare. Lingjel yenglamba mifam sat hongdokhi. Chak chare ayuki ataydi chadeda kemta. Nang leramo ay nanggi chanaba ama semlukhigi aduga hidak chanaba. Lingjel so makok nomi. Mangal kumkibaga lingjel tapna machinda sonjay. Waraw chawba thamoidabo themluba itikla. Pangal sonbi aynabo aduk maraw chawba nangbo karamloinani. Adubo ay nafamda landilan kitaban iko. Wakal mana thamoy sida masing tingamdaba wahang kaya ama makoltokta kanatahan dahang chaki. Hojikti pakom supangli. Thamoy mana pirakpa pakom sina aripa oirageso maningkri. Aina yumsit hadoktuna khong thangdokhiba numit today. Dadaki maikaide punsigi hanna yenglakharoiko. Lingjel tarakliba mapido makoduna tamna taythokjay. Mangal so coffee asaba ama manin bangbang kana achapot kharaga boduna changlaklaga famung nakanda layriba table dui mathakta thami. Kogyam chikpro. Lingjel so tapna khumi. Coffee asab se thakchilo. Chana basiso khara chaw. Nahan gano. Aduga hidak chathoksi. Lingjel nupaduda tatu yingi. Mangaldi yenglakte adu maghairi normal da. Adu facharo. Aduga hidak charaga ngasisima potharo. Hayeng khara fara ade imaga bajar chatlucho. Kay laybagino. Nanggi mangani chakobagi poche laynaba. Lingjel mathoy di khara nungay jade. Adubo o haiba wahay sina samjinkray. Somdana rani ningthem leksihenbi. Punna famduna watanari. Ningthem na. Chatni na chatladi khara muong chaba ama tawsi ipagi bima. Noyna tizabado kaibudi kaide. Ado ay chatlaga oja singdo hana mangjongna na unaruge. Thayen bi hoiga chatoyni. Ay sibu angang machagi tapta. Ipa nang sikini. Mamangda sunatro. Nang na mari tawba mafamda chathaluraga
Wayong charamdadana fail oido khitang aibado. Yumda nangna sonba subjecto oja kauraga tahonsi. Apamba oja hairo. Ranina. Aduni. Thoibi. Napana hairise asina khwai phare. Coaching chatline na ekhoinadi yumdai thengkrani. Aduga nangna subject ama amu yauramoi. Koiba amuk chat. Noi pullaga tawdoido ima pakhatli. Talli he noi sidi. Ai bo ngang machagi type ta tawe. Nangna chawre na khalaso ekhoi gi mitadi khongje siba oina uri. Tuyep se loibaga icha doctor tamhandoini. Doctor kaina bit laite. Ningthemna o bit leiba leitaba tuyep se da hana ma wangna pass tawna bo hona kisi. Kaigumba ATPC hek helaba icha gi apamba icha na tamningba ipana loi tawni. Laisi hen bisu asa ama urakpagom. Hoy baba chatlaga hangbiruro. Ado tambadi moiga puna tamge. Ichana apambado tawraga loire. Nahaiduda pukning changna haina bo hotnaw. Somdana amamba gali amada makhoi nupa khara famli. Khara amadi nisana mangduna mamai mamit khotli. Nupa ahum amadi masanali. Wang chawradana masama ufai. Yengbada akiba poi. Mani. Makoina guli chaba singdu sizinaduna thaba khara pangthokadawribani. Makoigi apamado pangthoknaba nisa chaba makoigi so apamba pibani. Marks upa masamtena kaktuna samhat ningthiba masamo phaba amuba dress setba nupaduna hairi. Ngasidagi noi ekhoigi itung induna thabak tawge harabadi nakhoina tawriba huran chinthi nupi angangda chathariba cram ngasidagi lepkadabani. Nakhoigi apamba chanaba aina watanaba pigani. Masi noyaningbra. Mamai hotuna leiramba nupasingdu wanganglakliba misaktudi yenglai. Nisana ngauduna makhoi afafatta tungda gari oirakpa khanthaba sangde. Nisado khakni makhoina pamba. Aduna amata oiba khonjelda. Okay, aikhoi loini ajare tamona haiba. Nupa amana mang thaduna gari amada hoigatkre. Aduga tonganba gari amadana makhoi ahum laki. Chatna gari manungda lambi wari sutawi. Baikhomana. Aikhoina dawrise business ni haibabo asigumba sumcharaba kanadraba mayamsina aikhoi thabakta kanbu kanagadro. Loyana. Khangdida. Dawrise araibdi nate. Moibo wakhalta halaga ningthina hingnaba lambi ama yatpinaba tawse tawbani. Aigi wadi naplaga fadawni. Asuk chahi nauriba moina nisa khara chasilaga mama mapa mayumgi angangsing uat naidana. Thabak sugi di khandi. Warakpu watana tawrini. Mama mapa sing siso yamsoy. Mahim masing tamini machana hairi haidana mathong marum khangdana ahaiba sel hekta pisinba. Piriba sel duna kadaida karida sizinarino haibadi nohongmada phajana thijinde. Hoi, loina maki wabudi nate. Aikoi thangnabdasu ama leiri. Mapanda lairik tamini na tharga guli dela churaga thoklakpa. Mapa aduna masidaisida mina ngamga taba nate. Ichadi mapalamda lairik tamurabani na mukpada mina haiba tade. Machado fai kangkhatpada hojikti loire. Nisa sizinarabani na afafata nupi angang khanglaktre. Hoji yam phataba amana ikalakliba nupi machasingso nisagi ipaksida iraknaba masing nongmagi ising ichagom henkalakli. Masi matam chana thinghaudrabadi matam kharagi tungda aikhoigi mironse soidana mangkhrani. Maningda chinglemna famliba nupadudi ngasaidagi aniduna sanariba warido ma amukta faw yarakte. Tababudi loina tai. Wa ngangdana thabangna utpa mini madi. Paikhomana si pumnamaki horakfamse nupi singi wakhaldaso nupa nupi rachap manai haina khanarakpadagini. Nisa chabai warisina tongana thamkraga mapalamda lairik tambani haina chatkraga miyangi I pusalakpa kaya ama. Atheng amam haiba amasu lainiraktabadong tawdro. Hojikanse nupisingse maning makai am tamalle. Lambi soroksida akawara khara selani. Mamai mamit khara gesilaga selbaiba nupabu oiradi yari khanba kangbu ama. Kaangdreda nongdamba. Yanaringai tumin lainani. Yanaraktrikandana social media yorakani. Hindi hen malabani.
Matamse matam ama taure. Nupasingsu phate, nupisingsu phate. Sel khara pairaba, nupigi beluga se kaishu khanadre. Adudaidi nahumda napsilakani. Moi kharana tauraga pakhang pumsing isu mangthokano. Nupisu thida. Thiruradi afawat amale. Fane kasetana ingja tapchabi. Yum koidana imung manungi awabadaga mating pangdana. Sati dharma kaijadabi icham chambi maitai nupi mayam le. Ijatpo yamwang na thangachabi. Kina cheksina. Maningda tumin famlam manupado tabo warakla male. Kai gari khutongno. Gari nina thenguni hena yangani. Natu di fangdramina nupigi miwa puthok dana ngangna rini ne. Paikombana. Hera, phangdi kaidi harakanu. Thofam thokpa gari do tumin tho. Miwa ngangna badi loirene ha. Lekaigi ine indon mauna khara kwa amamam paina umaga lamjau sorokta chatpa migi sitra guptra yengaga migi asoiba thi dana miwa ngangna badude noi ani ne hele. Nupigi maramda discussion yam torokano taningde. Office da thabong mafamdani gari manung sitadine Santida. Karasu taningba wari saro adudinati ariambada gari de kautharamsani. Paikhomba loya aniso nupa mana saurabani sadana atopa wari da onthoi. Marub ahumdo thabak mafamda chinglemna thaksi khasi amada lainarabaso moi khak leiba matamdadi ngangningba ngangnabani. Matamdi sum haukhibana numidangi pung 10 lansinkre. Lingjeldo chak ising thongba thakpa yaudruso imungi thabu inkhangdi loisinba yaubani. Mangalga leimagadi chak chakrabani. Makhucharoi haiba ngamdabani nupado nupidugi matauda. Lingjeldi chara heli. Usinaroi khanma nupado ngamdra male. Lingjelna tumliba famungduda lagduna tapna kawi. Lingjel. Nupidusu tumthaba natabana haugatuna nupadobu yinglai. Kaigino chak chadride. Nasa nungaidrido chadradi kamai fodoino. Hayeng oina charage. Puk ithan thankatlay. Mangalso haifam khangde. Nupidubuso themba ngamde. Aduna. Pare potharo. Hairamduna masagi famungda chatki. Lingjel tapna amu hipthai. Mapi iraso chelaklay. Sengna haugatpa fao makok ngaurabani ma. Anam kanbi oibagi adu khangzinmani. Mapuroiba oiriba manadi khangbifam thokpani. Mikupsida mayumgi mising mamabuna hena ningsinglai. Hauna sani machana masangamdrabadi apokpi mabu ningsingba. Mangalso tumthaba yade. Haugatuna balcony leiribaduda thoklaktuna nongdol thakta thokliba mayek sengdraba thaja mabu thawai tana yengjai. Miyoibagi athenba wakhalna thokliba tamthiba thaudoksing khamningi. Thamoi mana halakho kauninglai. Chatkhiba nungsibi matam kaubi mabu. Haukhiba atenma matam kharaduda harauna nokna khena sagatkhiba panthungi manglansing. Ngasidi panthung kaubi mana chaina pirare. Angakpanida miyoiba. Matamdi asum haukhibana mangani chakauba numituni. Lingjel maithong maka iram lamde. Yumduda mabu amuk halakhisira. Natraga leheurasira hanjin khale. Ningol oibi kayana yumnaksagi onma numitagi. Mangani chakaubasina mapam lamdamda ihan hana khongdaba numitni. Ningol kharadi ikhawlangna numitsibu khusa thektuna ngainaribani. Nong manin watlingai mayumda punaba pochei mapuribaga chatuna harau leminaribani. Mikupto kayada nungairamgani. Sananupa sel thumna chingmuk wangna paiduna thamlabaso mapuribagi nushiba phangdraba khudingmak arembani. Parlardagi binaw ama kauduna manemna ningthina kehalli. Binawduna nangna maise kebada taptap napi sesunalaga nungso khunungai ama setli dressiga makeup siga nangnaga phajabaga lairembi kaidudi nangna buhelamdaw mali. Lingjelso awabadu utpa yadabana momon tamak nokchei. Binawduna makha tarai. Lingjel, nangse yam ingi. Aina keba kainasingdagi top-topi. Sida oiba tayi. Mangalna nangse angang oiraso hekta pusilise. Nasak haire phajare. Nagun haire pathokay yaure. Kambalakpa jatneba.
Binaudo hanana imungduga khara nakna loinaba mini. Aduna ma lingjel dasu kaya koizadabani. Lingjel comfortable ioi oijade. Phare nangsu awat apa sanalupa do yengo. Firon sing dusu sechelo aduga yengse kyam phazarage do. Hoi. Binaudo thokre. Lingjel khanba yaba khallaba tungda che mada wahi khara iduna mona kana thammi. Mangal changlakpada lingjel so ka amada firon hongnaba changkhi. Mapuroiba oiraso ikoi koire. Nupa mana ningthina kaungang tawidabana. Mangal so famjaududa jangsinduna fami. Nupi duda wahi khara haigi khana changlakpani. Adubuma ngamde. Aduna tumin ungduna fami. Lingjel changkrabada mangal so lingjel ni iduna thamlamba che du pai. Mamita ira thangkhiba khanghaude. Masana masabu mara leire mikupsida khanglaklabagum. Thamoida lona kana tahanda sonjay pendana. Nangni inakta lengdana lairingai. Nangi awatpa nangbu aigi punsida kaya magule maru oi khangkhidaba thamoise. Ngasidi nangna ifomdagi laplage ningai tawraklaba mikupsida nangi thamoida langkiba maishadudagi tadana dadagi thamoida so maisha langba horakle. Behem chatkinuba nangbu laukhinuba dadagi punsidagi ai nangbu wahalaroi. Nangbu lamlanbigum intoktunasu thamlaroi. Lale heba wahaise kanadasu haikide. Ngasidi sengna ai nangi nafamda lale haijage. Lingjel so mafi maro loisanba loiduna thoklakle. Mangal so wa amadi hainingmani adubu haiba ngamdraduna tokle. Masu kumtharakduna mamanabasinga loinana gari kaduna kaina oiribidugi yumda chatkre. Leimaso mamaugi matau khangmana mayumda lehauradra pakhatchaduna wari kaya masuliduna mamaubu themjinbi. Bem wakal sonthaba yade. Imausidi thauna phabi oigadabani. Mana hekta imaubu miraiba matik nate. Ima leirisidi masune handakti office ki demand lai haibra kaino adugi kok sadana tawbu oirambasu yai. Khangmata kallo imausidi mana lampungen henba yaba nate. Lingjel so tapna khumi. Aige su khandi ima. Dada so mathasai ai su khangida. Nangbo imana leiri singse ipen dabro. Kay lekhisige. Imong na pami haiba makai imana leigadawribani. Pahamdaba amta leiteda ima. Loimak penjare. Yaranida asuk yamisibo. Haurene haiga to jasangano ko. Nasase sabung tawi. Hoi ima. Hauren mamadane nungaitabu utpayadi ko. Anaba amu henjini. Imana imaugi awatpa ama faule heloi. Nangse imaw ni khande. Imadi ichaningon makni khalibani. Ngasi chatpasida tha phabagi chakaubasu nonini sida taunaba hairamla dauni. Si loiradi nangsu komjanaba. Koleso chatpa haunaba tause. Ai makhatam thararoi daima. Adu yaba nate. Graduation se loiraga master tam thabra. Natraga nangna pamba thabaki laila ama chatawni. Ima yam kali. Imungi thabak ingkhang so mateng pangdawni. Ima dine sari matek ama setana gari machara. Natraga achawbara. Ama thauraga imauna office atpado yam uningi. Lingjel manembu nushina koli. Ngayhaki matung moishu yaurakle. Sananu chanu ngaiduna hana leirami. Get hek lansilakpaga moina pochaidu opi. Fize leiteng sanalupa arang mamay mamit ningthina kieduna miyamangda momonok labaso nungda fauriba maichak tudi marup ani khakna uba ngami. Lingjel so ahan laman hana khurumi. Imungi lining leimaren mapanda latliba taibang semba mapu mabuso khurumjay. Chanuna lao manung changlaga nafinaron gato hongdo urase. Sananuna amo Lingjel nang nairo. Kaino kuchu kumenga imang magsali da mangal naga fuchay tawbro. Tawdiye nahanday favor tawbayni. Yamlu na tawbida. Nayumpan baday walot paso hayrina nangde. Chanuna hayrakpani. Lote ko ibema ay bunoy da kay walotoy no. Imadi yamfay.
ꯗꯗꯥꯁꯨ ꯑꯩꯉꯣꯟꯗ ꯑꯣꯠꯅꯩꯗꯅꯗꯤ ꯇꯧꯗꯦꯗ ꯉꯁꯤ ꯂꯥꯛ ꯉꯝꯃꯤꯁꯤꯐꯥꯎ ꯃꯥꯅ ꯁꯦꯕꯥ ꯇꯧꯕꯤꯕꯩꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯗꯨꯗ ꯂꯥꯛꯄꯒ ꯅꯋꯥꯁꯦ ꯍꯥꯠꯀꯦ ꯈꯜꯂꯝꯕꯅꯤ ꯂꯤꯡꯖꯦꯜꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯠꯄꯤꯔꯅꯨ ꯑꯝꯇ ꯑꯩ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯒ ꯉꯝꯖꯔꯔꯣꯏ ꯑꯗꯣ ꯅꯪ ꯀꯣꯂꯦꯖ ꯇꯣꯛꯑꯗꯣꯏꯔꯣ ꯇꯣꯛꯑꯣꯏꯗ ꯏꯃꯥꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯊꯥ ꯐꯥꯕꯩꯁꯨ ꯀꯧꯅꯕ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯣ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯗꯗꯥꯗꯣ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯈꯜꯂꯤꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯋꯥꯅꯤꯅ ꯌꯣꯠ ꯀꯧꯇꯥ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯝꯕ ꯃꯥꯟꯕꯁꯤꯕꯨ ꯏꯇꯥ ꯑꯁꯨꯛ ꯐꯖꯕꯤꯁꯦ ꯂꯧꯕ ꯐꯪꯉꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯦꯗꯤ ꯈꯟꯗꯦ ꯀꯥꯟꯅꯗꯦ ꯀꯣꯂꯦꯖ ꯂꯥꯛꯑꯣ ꯈꯔ ꯅꯩꯈꯥꯏꯁꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯤꯗꯧꯕꯕꯨ ꯉꯟꯅ ꯅꯌꯨꯝ ꯄꯥꯟꯒꯦꯒ ꯈꯜꯂꯨꯅꯨ ꯅꯁꯥ ꯃꯇꯤꯛ ꯆꯥꯈꯣ ꯁꯅꯥꯅꯨꯅ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯃꯧ ꯑꯣꯏꯈꯤꯕꯗꯩ ꯑꯩꯈꯣꯏꯗꯒ ꯑꯦꯗꯚꯥꯏꯁ ꯍꯦꯛꯇ ꯄꯤꯁꯜꯂꯛꯑꯦꯕ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯆꯥꯛꯁꯨ ꯇꯥꯛꯂꯛꯄꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ